अहानबदा ngasi gi maru eba pausing pizari Naga gi wathok ki warosin ama athubada purakna naba NSN IM amadi center anina ngasi New Delhi da warisana kre Naga gi warosin purakpada Manipur kahan ba yaroi haiduna kaithel phambi ima evel singna wakat khongchat chathakre Kokomina hayeng numidang pung taretagi lamdam asida paksanna miyamna seksin baira khongchat chatpiu amadi kholaw sing lawbiu haina lawthokre Drafting committee ki ahumlak suba mi fam pangthokre tha sigi kunga tarukta Delhi de satuna center ki luchingba sing unaduna memorandum pisiruna bandam nakre Amadi anirak suba state level banana festival 2019 ngasi longmai common ground da MP Dr. R.K. Ranjan na hogdokre Kurumjari Times of Manipur gi numidang pauming tabir bapunamapu ARUNBALA taram okchori ngasigi maroi pausing miam da sandok na pijari Naga wathok ki matang da NSN IM amadi center anina New Delhi da warisana kre warisana badu da NSN IM gi general secretary TS Muibana luchingba NSN IM gi miyoi tarang mangana saba team amana sarugya ke Naga pistoki interlocutor amadi Nagaland gi governor su oiriba RN Rabina center gi kangbu luching ke Center na Naga gi wari asi October 13 fawbada loisingani haikiba adugi yenglaga wari sanaba aduda kupna khana nainaki adum oinama kari karam ba waref sing lawkibage haibadu maike animakta phongdok palaitri center gi chahi Kungani thoi hena wari sanakraba NSN IM gi maikai degi Naga gi wathok asi warusin ama purokpada Naga gi tongan ba firal amadi constitution lehengadabani haiba fireb hongbalai te haina luchingba singna phongna haikiba laikre amaromda RN Rabina di Naga gi tongan ba firal amadi constitution pibagi wafam suklei leite haina phongdokre NSN IM na tongan ba firal amadi constitution yaudana warusin purakpa yaroi haizaragasu Naga pistokta konna yaurokpa atopa Naga kangbu amanadi tongan ba firal amadi constitution yaudrabasu warusin ama purakpada taramna okani haikiba laikre ningsing bayai oirakliba fiba masi yenglaga Nagaland amadi Manipur da mipum khudingwakna mikupna homsing na lainaribani India government amasung NSN IM anigi marakta chathakiba santi gi wari gi warushin ama tha sigi kunthamathoi fawboda ama lakatoriba asina Manipur gi saktam da akaiba pirakpa yai habagi chingnaba laibadagi tongan ba civil society organization mangana punduna semkiba kokomi gi lising makhada sangsilakpa khongjang ngasi nini chanba numita khwairamban kaithel phambi ima evel lising kaya horaktuna wakat khongchat ama khwairambal kaithen gi akoibada chatkre wakat khongchat aduda framework agreement ki waroisinda Manipur gi Sokhan ganu India na Manipur thukaina naba hotna biganu wakai poru wakai porakanu kanglu furup naiva thausil tobiganu bring solution not problem give peace not peace haibani chingba playcard kaya sijinaduna kholaw kaya amasu lauke loinana Manipur gi governor su memorandum pisinana ba kokomina sem sakre ngasi changsin kiba khongjang aduga mari leinana UCM gi president Sunil Karam na haikibada santi gi wari sanana bagi warosinama government na October 13 da aroiba matam ama piduna laikhrabani adubu numit tarukni khakta ngairab fawbuda state government amadi center na pishin khiba memorandum gi pakhumsu amata piraktaba amadi pistok asigi warosin puraktingai mangoinana state asigi CSO amadi stakeholders singa tanagani hairamlaga ngasi numit tarukni khakta ngairab fawbuda tumina laisinba asina hena dum singnabagi machak ama oire center na kanglu furup naibagi moongda Furup amakaki oiba maongda administrative division piba yaroi puari gi lamai amada June 15 numita maraibak marai maramdam gi damak miyoi 15 na thawai katkiba amadi assembly tangoi ona mai sakhiba adu paliba laingak asina ningsingba sungani karigumba laingak na namfu hapfuda thabak satharak labadi lamdam asida amukta thokidriba maongda ihau hogani loinana aikhoisu isana isagi laibak leftna naba khongfom phawba lorogani haina mahakna section wa thamki
मणिपुर सरंग मैम पुनमसे कौन बीरकान गवर्नमेंट ऑफ इंडिया अखोई पुनः अरोब तंक लेरबनीना राजनीति खेनब थमदब ओपोजिशन रूलिंग थमदना गवर्नमेंट ऑफ इंडिया अखोई कांगलुप फुरुप की मिंग एनी मखल ऑटोनोमी पीब चौखट थरंग तब यारोय है अखोई पुनः स्ट्रगल तौबीनी कैथेन पाबी इमा इबेन पुनमना मणिपुर असुगुमलब मणिपुर के पुनब शक्ति कायननबगी तौरप तारगदी थवाई थाब फाउद ngमगनी हाइबगी खुदम अमगलोना ngasi ase मियाम गलोना मेमोरेंडम अमा गवर्नर पीरकांदा अरोइबा वार्निंग अमा पीनबगी दमता को मेमोरेंडम पीजबनी हाइबसे मियाम गफम थमजरी मणिपुर गवर्नमेंट ना मसीगी हिरम सिदा खंगदे उदी हाइना लेबा जायबसे मसीसु मरम जादब अमने हौजिक मतम लेरी मणिपुर गवर्नमेंट ना भारत सरकार दा हायरगा असकुंबा यानगदो वारोइचिन पुरपदे यानगदोबा सिदा करी करी यावरी करम मोंदे यानगदोरिबनो मसीना मणिपुर की इंटरेस्ट सोप यावब्रा हाइबने चिंगबदु खंगदोपियो अदुगा मणिपुर मियाम थंबियो अदुगा अफबदा तानि नोसेसे मणिपुर गवर्नमेंट दा कोई मणिपुर की मियाम ना पिजब पाउगेल मने तुंगदा ngasi nungthil khongjang sangsin khiba kaithal phambi ima ivel singna manipur gi governor nazma haptula unaduna tongan ba warol sing yawba memorandum ama pisingkre governor ga unaba aduda kaithal phambi ima singi maikai dagi bharat laingak amasung nation im ani gi marakta sathari ba santi gi wari gi waroshin purakpa matamda manipur gi apunba gi saktam amadi furup masel gi marakta akai ba piba yaba wafam yawba yaroi haina taksin khi governor gi maikai dagi su lamdam asigi miyam gi apamba gi mayokta bharat laingak na khak thabak tawrak हाइबगी थाजबा पिरकी हाइरी अमरोमदा चीफ मिनिस्टर एन बिरेन असु ngasi nungthil राजभवन दा चतुना गवर्नर गा उनदुना हौजिक लमदम असिदा ओरखलिबा इरांग असिगी मतंगदा गवर्नर दा पाउदमख्रे चीफ मिनिस्टर ना गवर्नर गा चौराकना मिनिट निम्फु रोम वारी सानखी वारी सानबा अदुदा करी करंबा वाफम सिंह खनखिबगे हाबदु चपचाना खंगबो ngamdri adum oinamag naga santi warosin purakna naba भारत लाइंगाकना मतम लेखिबा अदुगी मतंगदा खनरंबा याय हाइना थाजनरी Mizoram ki Minister of State for Environment, Forest and Climate Change, Transport, Law and Judicial amadi Parliamentary Affairs TJ Lanungthang gana ngasi Chief Minister N Biren ga unaduna wari sanakre Chief Minister Office ta pangthokiba unaba aduda State ani ki marakta mateng pinanaba amadi Forest and Environment ki matangda punna thabak tominanaba wa khanaki hairi भारत लेंगाक अमदी एनेशियन आईएम अनि की मरक्ता सथरकिबा शांतिगी वारी था असि कुंथ्रामाथोइदा वारोइसिन पुरकननबा थौरांग तौरिबा सिदा मणिपुर मियाम की इंटरेस्ट सोखलकपा याई हाइना लमदम असि मियामना चिंगनबा लाइबदगी कोकोमिना था असि कुलहुमदोइदगी संसिलखिबा खोंजंगी सरुक अमा ओइना हयेंग नुमिदांग पुंग 8 तगी लमदम असिदा पाक सन्ना मियामना सेक्सिन मैरा खोंचत चतपियु अमदी खोलाउसिंग लाउबियु हाइना कोकोमिगी चेरोल अमना मियामदा अपील तोरकली कोकोमी की मखादा उरिपोक याम्बेम लाइकाई सिंगजमai चिंगा मखोंग क्वा कैथल कोंजंग लाइकाई अमदी तांखम न चिंगबा मफम सिंगदसु नागागी वारोशिन पुरकपदा मणिपुर काहेन बा यारोय हाइना खोलाव क्या लाउदना वाकत मिफम चथख्रे अखोई मणिपुर की मियाम न पामदबा वारोशिन दा लाको तारगदी अखोई मणिपुर की मियाम से थवाई थादोकनी जुन 19 दगी हेना साथीबा लाकनी हाइबसे मोइनसु खंगबिफम थोई हाइबा सि वाफम जे थमजगे अदुगा अखोइना ngasi khoi dairiba lamdam sige manipur gi nupa nupi khuding loinaba thamoi sokna nungai taba singdo adu phongdok poina ngasi myamna mafam khuding gi dharna phamdana awaba phongdok pase tawjari ban Coordinating Committee on Manipur Integrity Kokomi gi miyeng makhada Thoubal ima amadi Khoirom nupi lufna sinduna Manipur gi apunba gi saktam da singnarakpa yaningde haina ngasi yairipo Khoirom da wakat mifam phongpre wakat mifam da saruk yakhibi Khoirom apunba maira paibi luf ki secretary Haubum ibe tona Bharat Sarkar na lamdam aduda khunda minoriba tongan ba furup singi marakta नुंसिनदनबा सिलकपा लालोंग सिंह खुदक्ता लेपियु मैहोरोलदगी हौना चिंगमी तमीगी खेनबा लैतना अमना अमगी मतेंग पांगनदुना नुंसी चानना लैमिनरकलिबा सिंगी मरक्ता नुंसिनदनबा होनरकलिबा सि यामना लाइबक थिबनी अइखोय हानगुमना नुंसी चानना लैमिनबा फंगहल्लु नुंसी मरी थदननबा होनरकलिबा भारत सरकार की थौओंग सिंह अथुबदा लेफ्ट्रबदी हनबा लैतना मखल मखा कयागी खोंजंग लेफ्टना चंगसिंगनी हाइखि सिंगमी तमी अखोय इसिना वना मतवने हिमिनबा हानगी हिमिनबा समाना मत कायदना अमगी मते अमना लव अमे मते अमना लव नुसी जाना हिमिनरै से मतुंग भावदा मसिगी नीति नियम से काहे निंदे खोयना मसे इंडिया सरकार न मसे थुगायना मखनरकपसे मसे अखोय याम चावना यानिंगते
अखोना ngase lepiba phirepsidagi moina handadana sum tarokpa taragadi akhuju angamba sakki taraga akhugi angamba thauna puthoga akhuju khungjang hallo Amaromda Naga Student Federation na Naga gi tongan ba fidal ama lehenduna Naga singi top saktam bu sakhang binanaba center da taksin kre NSF na Prime Minister Narendra Modi da ngarang pisin kiba memorandum amada center na framework agreement ta nakal ani ne yana ke ba wafam adu ngak na chanana ba amadi kuiraba Naga gi wathok asi Naga punamak na ikai khumnaga da bani warushin ama poraka da bani haina taksin kre Houzik warakliba Naga Pistok na Pirak Payaba Saiteng gi Manipur gi Oiriba Firep ama oina khanghananaba all political party mifam na sem kiba memorandum drafting committee gi ahumlak suba mifam ngasi nungthil pung mari rom tabadagi new secretary laiba deputy chief minister Y Joy Kumar gi office chamber da pangthokre ngasi gi mifam adu da committee gi member khudingmak sarugya kibaka loinana memorandum draft tawba loikre tha asigi kunga tarukta jali de chatuna center gi luchingba unaduna memorandum pisiluna bu lemna kre hairi Houzik Pawi Matkan attend break amatang lugjari. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasimak lengsen birau Prabhavati Handloom, Moirangkhom Sawgaizam Lairak Machin, natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matungda makhataba pau pizari framework agreement na Manipur gi ngamkhai kahan ba yaroi Manipur laingak na lokolak leba khong thang thengmali haina CPI Manipur State Council gi State Secretary L Sotin Kumar na haikre Naga framework agreement ki ngasi Delhi da stanari ba aroi ba wari asida Manipur gi ngamkhai kahan ba yaroi haiba davida ngasi Irawat Bhavan da pangthokpa wakat mifam da wafamasi mahakna haikibani mahakna makha taradona houzik wari ba laiwak asigi fibam gi matangda assembly form duna Manipur gi ngamkhai kai ba yaroi haiba waref lobo matamda center na lumna logani madu na trabadi laibak asi kanbangam loi laingak na lakliba kuntarukta Delhi da chatkani hariba si thengmali maru oiba wafam singde ngase khanaragani masida Manipur praja singna khongjang sangsinba natrabadi Manipur kanbangam loi aduna CPI na miyam ga loina na khongjang sangsinba horagani haiki adu loina na koi kedar sing yoiba moi rehabilitation koi package ke sukaidi adu ga yam kiri bati Nagaland chatnariba article number 371A se masi Manipur de extend tor matamda state sig lenga ke manung lenga ani lebe wala kadori sumaina adu territorial council sembe wa panari ebo si aki bunga tane maramaduna sumba basta am la patamda lepa si mai hona salak pa ya bu aki ba kya sing se masi khoi communist party na tumin na lebe ngamoy India government amadi NSN IM gi peace talk ki warusin purakpagi wafam da Manipur gi ngamkhai da amadi apun bagi saktam da singnarak patarabadi Khundra Pom Kendra Development Committee na yabang amloi amadi madugi mayok ta leptuna Manipur lairiba CSO singna sangsilakpa khongjang khudingmakta saruk yagani haina Khundra Pom Kendra Development Committee gi Vice President M Sarat nangasi Manipur Press Club ta pangthokpa pawgi mfamada phongdokre mahakna makha taraduna framework agreement asida yauriba content sing miyam da khanghallo haina kayarak hanna demand torobasu agreement asida Manipur gi territorial integrity da karisu sokningai oiba karisu yaude haiduna Manipur da amadi center da paliba BJP sarkar asina haiduna lakibani adu oragadi ngasi miyamna mipainari ba asi koknana ba Manipur sogaloi haibagi chapchaba written assurance ama miyam da puthoktuna mipaiba pokliba si kokhalu karigumba masigi onna tainabada Manipur gi territorial integrity da akaiba piraklabadi madugi daita punamak paliba sarkar asina pugadabani haike अकोइना कुतापो केंद्र लेबा केंद्र डेवलपमेंट कमिटी की अकोइ प्रजाति अकोइ नारो कुतिमो ले अकोइना खंज गदोरि बसे अकोइ लेफ्ट गदोरि पीरियड से मणिपुर लेबा सप्लाई ऑर्गेनाइजेशन में याम कुंचलिबा कोकु मिनि लबु तरप थौदांग सिंग दो अदुदा अकोइ सु अचौ थौदांग यागनी ओइना मखोइना तोरप थौ तोरप कुतिमुक्ता अकोइ सु सरु यागनी अकोइ कुतापो केंद्र लेबा कुतापो केंद्र डेवलपमेंट कमिटी की मेंबर सिंगना अकोइ सबत तोगनी हाइबजे अकोइ नसगी प्रेस में से खुदांग लोजर अकोइ में पुनमुक्ता अकोइ फोंदोक जरिए मणिपुर बग पालिबा अकोइ गवर्नमेंट सिंगी लुचिंगलिबा लोइना एमएलए मयाम सिंगा चौ थौदांग याबिदना हौजिबक सरू याबिदना अकोइ मणिपुर काइबिया रोय पीरियड लबियु
लोइनना मणिपुर लेबो ऑर्गेनाइजेशन मैम ना हदि सीएसओ मैम पुलो सेमबा कोकोमी ने लोको थोदांग सु कुता केंद्र लेबा कोई केंद्र डेवलपमेंट कमिटी मी कुदिमो सु हाइबा मणिपुर लीन सु अखोगी अखोगी चीनुबा तांजा सेदा अखोई सरुगा बम थोई लोइनदि यागनी हाइबि दम तै कोई ngasi press meet si pangthok sabani haibna मैम ना पीडी बम सु press की चिना सु थासी कुंथ्रामाथोई फाउबगी मनुंगदा भारत सरकार अमदी एनएसएन आईएम अनि की मरक्ता सानकिबा शांतिगी वारीगी वारोसिन पुरकलगनि हाइना भारत सरकारना फोंदोखिबबो ऑल मणिपुर मुस्लिम डेवलपमेंट कमिटी AMMDC अमदी मणिपुर मियामना तरामना ओई अदुबु वारोसिन पुरकपदा मणिपुर की अपुनबगी सक्तम अमदी येलहोंगैदगी नुंसी सानना लेमिनरकलबा फुरुप सिंगी मरक्ता अकाइब फिरकलबदी तुमिंगना लैथोकलोय हाइना AMMDC की प्रेसिडेंट MD शहीद अहमद ना फोंदोखरे लिलोंग उसोई पोपीदा लैबा AMMDC की हेडक्वार्टर की ऑफिस पांथोखिबा पाउगी मिफम अमदा वाफम असी प्रेसिडेंट MD शहीद अहमद ना सही लिसांग कयादगी पुवारी लेजरखलबा मणिपुर की सक्तमदा कायगदबा अमदी लमदम असिगी खुंदामिनरिबा फुरुपचा सिंगना अमना अमगी mateंग पांगनदुना नुंसी सानना हिमिनरगलिबा असिदा शांतिगी वारीना अकाइब पिरकलबदी हिरम अमतदा यावंगमलोय भारत सरकारना मियामगी अपामगी वांगमदा नमफु साफुदा थबक पाइखलंगनबा होनरगलबदी मखल मखा कयागी खोंगथांग MMDC अमदी मियामना फाइखलकनी मि हाइबा सि मरी लेनबा सिंगना खंजिनबा फै लमदम असिगी काचिन कोयादा खुंदारिबा मैतै पांगल इचिल इनाव सिंगना इरागी जुमा मतंगदा लमदम असिगी अपुनबगी सक्तम कायदना लेनबा अमदी थोअनिंगदबा थोकदोक थोक्तनबा मपुदा हाइजमिनसी हाइकी सेरक्सिदा ngasi न्यू दिल्ली दा अरोइबा तांककी ओइना एनएशियन आईएम अमदी सेंटर अनीना मरक्ता वारी सानकिबा अदुदा नागा मियामगी अनिंगबा अपाम अदु थुंगहनबा ओइननबगिदमा ngasi नागालैंड अमदी मणिपुर की नागा ताबा मफम खरदा इशोरी थोंगिबगी थोरम पार्क सना पांगथोखरे इंडो नागा पीस की वारोसिन पुरप मतमदा लमदम असिदा मियामगी इहो लाकपग लोइनना बन्न सिंगबा तोरप याय हाइबगी चिंगनबा लैबदगी सुरसानपुर डिस्ट्रिक्ट की मियामना नोमदा चंगद्रबा याद्रबा पोलम सिंग लेसिनबा होनख्रे ऑयल पंप कयादा मियामना क्यू लेबनदुना थाव लौनख्रे नन लोकेन सिंगना फंबा दुकान कयादगी पोचै कया ममल वांगना लैनखे केजी यांखैगी सुपर फाइन बेक अमदा लुपा लिसिंग अमगा चमगा यौख्रे हाइरी अनिरक सुबह स्टेट लेवल बनाना फेस्टिवल 2019 ngasi लोंगमाई नोने डिस्ट्रिक्ट फार्मर्स कम्युनिटी ना सिंधुना लोंगमाई कमन ग्राउंड पांथोखरे कुमई हौदोकपगी थोरम अदुदा सरुग्याकिबा इनर MP डॉक्टर R.K. रंजनना लफोय हारि बहाई मखल असि लम असिगी ओइनदी नाट की ओइबा थबक थोरम सिंगदा चंगद्रबा याद्रबा मचल अमा ओइबा खक्त नतना हक्सांगी ओइनसु अदुकी मतिक कानबा हाई मखल अमा ओइरी लफोय असि तोंगान तोंगानबा चाननबा पोलम सिंग मिंग ओइना पलबदा चिप्स जाम अमसुंग पेज सादुना मियोइबना चेंगी मुहुत सिनबा यारिबने हाइना एक्सपर्ट कया अमना फोंदोखिबसु लैख्रे अतोपा उहै सिंगी मनुंगदा लफोय खक्तना टेम्परेचर 55 डिग्री सेल्सियस हैंबा मफमदसु हिंगबंगमी लफोय की पोथोक असि मरांग कायना पुथोकनबा होनबदा फार्मर्स सिंगबु पुकनिंग थौगटपिबा यामना तंगाई फदे हाइखे तोंगान तोंगान मफमद लेबा मफम अहुमदगी असिगुंबा फूड साइंटिस्ट मैम दु कौरकांदा कोई डिस्कस तौरे तौबदा मान करि हाय मणिपुर दा बनाना ने पाइनएप्पल ने हौरिबा सिंगसे अखोइना फूड टेक्नोलॉजी की डिवाइस मैम असी सिनरगा हेना ममल वांगबा वैल्यू एडेड तौबा अदुगुंबा प्रोडक्शन सिंग तौरगा वर्ल्ड वाइड ता योनबा यागनी एना हाइबा कुमई अदुदा सरुग्याकिबा आर्ट एंड कल्चर हेल्थ मिनिस्टर एल जेंतुकुमारना हौजिक लैरिबा नोनेगी कम्युनिटी हेल्थ सेंटर असि मतमगा चुनबा थाकता अथुबा मतमदा सेमजिलगनि हाइना नोनेगी मियामदा थाजबा पिखिबका लोइनना नोनेदा लैरिबा चिंगी मफम सिंग असि अदुकी मतिक लैहाव फबा मफमनी मफम असिदा बनाना फार्मिंग तौबा खक्ता नतना अतोपा एरोमेटिक एंड मेडिसिनल प्लांट सिंग सु थानिंगबगी वाफम कयाम सु फोंदोखि नोइना इमु मनुंगदा नोइना फाइनेंशियली माइक्रो इकोनॉमिक्स ता पैसा पाइदे ना कप्तन लेबी महत नोबडी विल कम फॉरवर्ड आइना पैसा पाइदे ने इथन आइना कप्प लेबला कनागुम त नोंदा पैसा पिजे लाओय कदो बताय नंग नसन हिंग बताय अखै मणिपुरी सिंदा करी है आई इथन हिंगजगे आई इरोमदम लेपचगे है बको दिस इज द स्टेटमेंट सी स्टेटमेंट जिन नागुदम है आई इरोमदम लेपचगे को हदना हाइबसे इरोमदम लेपबी हाइबता यू शुड लर्न how to live kam ma to hingada gi hona bitawani ban but nang gi kari re ishorna nang ba chung matik chale kari chale fertile soil am pi re matik organization matik financial help pi na bai ba gi sarkar haibam chang la
ऑनरेबल एमपी हम ले सेंट्रल इलेक्शन तो ना मकल मियम ले अदम मसिदा कदबई वागदोइनो Maitai Singi Kwaidagi Chauba Kumhai Ningol Chako Wagi Dakinia da Mamal Tangba Miram gi Port Pinaduna Hidana Bagi Chanabi Tadokuna Asengba Mabung Mopa Mache Masal Singi Nungsinabagi Kumhai Helesi Haibagi Poster Campaign Ngase Dagi Taubal District Hairok Tahokre Ningol Club Hairok Amadi People's Action for Change Anina Mapung Oiba Togdang Longduna Hairok Sin Batuna Poster Campaign Ase Pangtokuna Miam da Asengba Nungi Oiba Nungsinabagi Isel adu Ningol Chakuba Kumhai Asida Pangtok Minasi Haibagi Pausel Sandoke Ngasi Hairok Part 3 Champra Thong Manakta Laiba Ningol Club Hairok ki Sanglenda Pangtokpa Poster Campaign Haudokpagi Thoram aduda SPL Thawal Branch ki Assistant Manager Dr. Maitram Utam Luwang na Chief Guest Ningol Club Hairok ki Secretary Sophia Kundong Bamna President Amadi Tom TV ki Editor Jit Ningomba Image TV ki Editor Naurem Uttam Kumar amasung Sansik Mega Northeast 2019 Takrabi Langpoklakpam Melodina Guest of Honor Sing Oina Sarugyaki. Thoramaduda Sarugyakiba Tom TV Editor Jit Ningombana Ningol Sakobada Dakina Hidanaba Asi Haukiba Chahi Tara Rom Asidagi Kanghen Hegli Masi Henadi Lerambanate Luhongba Matamda Pihodaba own posting Ningol Sakobada Dakina Oina Pinabagi Chanabi Amalakpadagi Masi Horakiba Oigani Aduna Ningol Sakobada Dakinagi Hidanabasi Isa Isagi Yumdagi Hona Samdoksi Masida Ningol Oibisingna Wakal Taba Yamna Darkarlay Ningol Singna Wakal Tadrabadi Punamak Arembatagani Hiramasida Handak Ningol Club na Laurakliba Kongtang Asi Afaba Kongtang Amani Masida Miamna Sogat from Toe Haiki. When the Kayumbas, the Nimon Club, the Yumban, the Chakram, the Su, Nimon Club, Kobigano, Aduga, Nimon Club, say, Hena, member Masina Palakana Sumba, the one to be shooting that way. Sorry, the Gauchi, Nimol Sing City, the Piecing City, Nimol Sing Haraga Aduna, Makoina Buganta, the Patanama, awareness period, Supatanama, Supatana, Pukta, Pirigasu, but the Karimta, Sien, Propanga Moeduna, Aisha, San Lupi, Nimol, Aduna, Koisari had a chance to see him. Lamdam asigi yamna maru aiba sahi amagim amuktang lakpa Ningol Sakobagi Thoramasi lakliba tang kunga mapanasi asengba numit oire haina akom loop kang leipa ki cherol amana hairakli serol aduna makha taribadi lakliba tang kunga mapangi ayuki pung taruka minit taraga humduigi matungda hiangai gi nini panba changduna Ningol Sakoba numit thokle numit asida lamdam asigi mobung mokpa oiba singna masal masi singbu chakobiduna yaifa mangol pinabiu lainga ki maikidagi su lakliba tang kunga mapan Tang Kungani Panda, Nagi Mela Pangtopiu Harakli. Ningol Sakoboga Mari Lainana Tola Taraba, Laita Laraba, Ningol Sing Yang Biraga, Lakliba Langak na October Gitang Kungani Pan, Kungamapan Amadi Kuntra Matoi, Hariba, Numit Marini Asida Government Ki Oiba Transportation, Bus Servicing, Tampaki Mafam Singda, Chalhan Naba, Langak Namiyang Sangbiu Haina, Ngase, United Women Right Defender gi member Aribam Thoibina ngasi Imphal gi Manipur Press Club ta Paumi Singa Unaba Amada Fongdokre Mahakna Makhatana Ningol Chaukhotpa Ningol Sakoba Chatpa Matamda Sel Thum Amadi Sangamichang Laiba Ningol Singi Oinadi Achat Awong da Awaba Mayok Nabanate Tobudabu Misang Sanga Amadi Sel Thum Matik Chadaba Ningol Singi Oinadi Atuki Matik Awa Saiteng Nang Halibani Numit Asi Ayambana Line Chiliba Gari Sing Reserve Oina Chenakiba Amadi Masama Sagi Imung Manungda Kumhei Pangthok Naba Asina Gari Lejadaba Tola Taraba Ningol Singi Oinadi Atuki Matik Awaba Mayok Naribani Amadi Mabung Mopa Oiba Singnasu Khudol Pibada Arang Arak Amadi Mapal Lamdamgi Polam Sing Pibagi Mahutta Iram Damgi Pothok Oina Pibiu Haina Apil Tauki Iram Dam Sigi Ningol Loibi Mayam Isa Atagi Koi Punamak Pai Punamak Sigi Kudong Zana Bagi Damakta Iram Dam Sigi Ningol Oibi Kayana Masigi Chief Minister Ragi Transport Ki Kudong Tibase Ko on Biu Haidana Ningol Kudon Port Oina Nizariba Mase Adum Sarkana Sudum Pibi Ganena Dum Kanjai Pawgi Mertan Aten Break Amatanga Longjeri Hey Lola, nak phone yau bra? Yau eh. Langsung mau kep kau ne, apang? Ai kau tu le.
Manipur ahan 24/7 service oiriba lamjing cab service namyang gi seva tawjari. Manipur ki district sing amadi mapal lam sing loina na lohongba amadi atay thodok sing gisu discount pijari. Ningol chakong bagi damak akhan naba hour package discount pijari. Ngasi mag book tobiu hena akupa marol gi damak lamjing cab service Nagamapal Rims Road near Nityananda Temple. Breaking matungda miyamba mukhana taram nokchori National Sports University NSU savagi thabak chahi ahum gi manungda loisinabagi pandam thamli haina thabak asibu yengsiliba National Building Construction Committee NBCC gi maikaidagi thajaba phungdorokli wafam asi October 23 da hojik Imphal West ki harau tenda sagaliba NSU gi fibam yengsinba lakiba mihut kangbuna yarokkiba NBCC North East Zone ki Executive Director Pawan Kumar na aikhogi paumida phongdorakibani mihut kangbu aduda Department of Sports Government of India ki Deputy Secretary SPS Tomar NSU ki BCRC Mishra NSU ki Dean Professor JC Archaria amasung Hindustan Steel Works Construction Limited ISCL North East Zone ki General Manager AK Pandey yaukhe mihut kangbu aduna ayuk pung tara makhairom taba matamda NSU ki construction site ta thunglabada National Sports University Harauthen Protection Committee ki mihut sing amadi khunja singna taramna okhi loinana NBCC ki makok thongba official single loinana construction site ki akoibada koina chatuna yengsinke tungda university asigi oigadoriba asengba saktam gi matang dasu mihut kangbu aduna kupna khanaki yengsin khungchat aduga mari leinana tom tibina hangba wahangi pakumda NBCC North East Zone gi Executive Director Pawan Kumar na makha taraduna University asigi sengbat sagatpagi thabak pumnamak NBCC na haktheng nana yengsilagani ngasi New Delhi da khanaba mifam pangthoklaga chapchaba revised layout plan LOP ama lefthoklagani loinana chahi ahungi manungda international standard ke Sports University ama lamdam asigi miyam na over fanglagani haike was earlier given to HSCL and now it has been awarded to NBCC, and we are doing number of meeting at Delhi to finalize the layout plan. This will be completed within 3 years. 3 years from now. Yeah. Yes, once the work will start, it will be completed within 3 years. Makhatana mihut kangbu aduda yaurakiba NSU gi Vice Chancellor AC Misrana hojik fawbagi oina thabak punumak mapung phana chathari amadi athubada permanent campus asida university asigi asengba masak adu uba fanglagani haibagi thajaba fongdokhi amaromda Hindustan Steel Works Construction Limited ISCL North East Zone gi General Manager AK Pandena aroiba revised LOP ama approved Taudabana maram orega haukiba me thadagi thabak subada thintaduna lakpani adubu athubada revised LOP asi approved tauraba matungda university asigi asengba design amadi mari lainaba thabak sing loisilaba matungda tender tauragani loinana makhat taba thabak paikhalagani thabak asigi ahanba phase ki punna sangadaba senfam asi lupa crore chamrini masi anoba revised LOP gi matung inna lepani hojik phawbagi oina crore chani sanction tawbada ISCL gi oina crore kun go humdoi pirakre masigi manungda crore taragani pan sizina khraba matungda crore manga lairi. First thing is taken up to see that this construction starts very quickly and we have our campus as early as possible so that I can close my temporary campus and shift it here. So when we have come here, then after a number of meetings, the layout was first given, and accordingly the leveling, dressing and everything done, and the work was about to start. Some revised LOP was about to be approved by the secretary then. The sanction was around 200 crore. But out of that, we got only 23 crore from them. So around 18 crore we have utilized. Around 5 crore is remaining, and but the work is held up since May because of this revised LOP. So, but for this reason, but now the secretary Sahab, they wanted that NVCC should be also involved. So now they are involved. And the meetings are going on, and once the revised LOP is finished, so we will be completing the balance terracing. The first phase will be 400 crores.
Ningsing Bayai World Class University ama thamnanaba wafam haukiba Englishing aniga taraga marida Indiana government parakibadagi lauthokibani madugi matungda Englishing aniga taraga nipangi March taraga tarukta India gi Prime Minister Narendra Modi na permanent site asida laktuna jatra hunki masigi matakta haukiba September thada lamdam asida lakiba Union Minister of State for Youth and Affairs Sports Kiran Rejijuna lamgi matangda yanaba amadi Work agency ga mari leinaba wafam sing na maram oiraga thabak subada thinthabani loinana leiba soiba sing asi sumthoktuna athubada thabak humang sauksinaba paikhatkani haibagi thajaba piramke amabu oiro sanaroi amadi lamdam asigi miyamna khaurangna ngairabadi athubada university asi saba loisinduna mapung phana mathau tawhanduna sinda ngahak ki wafam kaya miyamda phongdokpadu natte Textile Commerce amadi Industry gi Minister TS Bishwajit Nanga se November mari dagi taraga mari fauba Imphal da pangthokadoriba Manipur International Textile Expo Manitex kamari leinana miyam da maru oina khutcha hai singba fisha lonsa sing amat paujel puba cycle khongchet ama konung mamang da laiba city convention dagi lamthakre lamthabagi thorom aduda handloom and textile gi director Lamli Kamai amadi department ategi atoppa mioi kyasu sarugyaki cycle khongchet aduna mayai lambi hiang thang fauba chalaga Iro Maizrao, Pukrambam, Kha Sanjembam, Waheng Kuman, Isok, Naurem Forga, Oinam Taraklaga Amuk, Tidim Lambida, Laglaga, Lamboi Konang Kongda, Lamtungpong Oike, Iram Damgi Oiba, Potok, Putokpa, Amadi, Madubu Sizinaba Haiba Wakalon Asi, Miam da Sandonanaba Cycle Rally Adu, Chinbani Haina, Director Lamli Kamaina, Fundoki, Lamtabgi Tormaduda, Wanganaduna Minister TS Bishwajitna, Lamdamasida Ladiba Kucha, Heraba, Amadi, Fisal Lonsa, Heraba Singu, Anoba Inot Amapinanaba, Manitex Asi, International Gitakta, Pangtokadabani Haiki. Manitex people rallies what kind of the message we are actually conveying to the people at the ground level, particularly to those artisans, craftsmen, heritage, cultural heritage, every ethnic group tradition, custom, showcase Manitex cycle rally and Dungan Kunganga, Koipisan Satoriba, Kuchahi, Toriba, Mayamsi, the Paujan Masaba, Amadi, Hiram Dong, Potoka, Mayamsi, Utopa, Yauraga, Sinaba, Yaurokanda, Ani Maxi, Koki, Manana, Sana, the Makta, Hiram Dong, Potoka, see, Mayam, Puna Sinasi, Hibagi, Paujan, Amaka, and Pipum Kudim the Pizza Bunny. Manitex ki cycle khongchet aduda sarugyari ba singbu ulauda okpagi thoram ama BJP Nambol Mandana Sinduna pangthokre khongchet aduna Nambol lomdagi lakpada BJP Manipur Pradesh ki Vice President TS Basantana luchingba BJP Nambol Mandalgi Thomi Singna Ulo High School Manakta Taramna Oke mafamadu lakliba miyam adu awa pothanana ba pizza pithak tawraba matungda makhatana khongchet adubu lamthake maduda MPCV gi chairman su oriba oinam kendru gi MLA L Radhakishore Bisnupur Jilla परिषद की अध्यक्ष डॉक्टर रोमाबाई लारेंजम बीजेपी नंबोल मंडल की जनरल सेक्रेटरी एस जितेन नंबोल म्युनिसिपल काउंसिल की चेयरपर्सन CS बसंता अमदी मरुएबा मियोय क्यासु सरुग्याखी लमदमसगी हैंडलूम अमदी हैंडीक्राफ्ट की पोथोक सिंगबो योखननबा अमदी मपान लमदा थादोकना ngamnanaba chakwanaba pandamda pangthokpa Manitex cycle rally IPR minister TS Bishwajitna hafta kangjibungdagi lamtharaglaba matung oinam college ta Khaji and village board ki chairman L Radhakisorna taramna oglaba matungda amuk lamthakre Manitex mission gi ambassador oriba Maxina Paunam amadi bala hizamna rally adu lusingki amadi cyclist chamri romna sharugyake thoromaduga mari lainana MLA na lamdam asigi ima event singna matam changna puthok chaba iyongi polam amadi craft ki polam sing mapal lamda thananaba amadi santhok laina hingnanaba aikoi punamakna honaminasi haiki Ngasi di Manipur International Textile Expo Manitex under the Directorate of Handlooms and Textile Government of Manipur na sinduna pangthokiba cycle rally adu okpagi thoram ama Manipur Trade and Expo Center Lamboi Khongnangkhong Imphal pangthokre okpagi thoram asida Textile Commerce and Industry Minister TS Bishwajit Director of Handloom and Textile Lamli Kamai amadi Principal Secretary Textile Commerce and Industry Paulunthang Waifeina maruaiba mithunglen sing oiki cycle rally asi City Convention dagi hauraga langthaba
Thambal, Hiyangthang, Wahengkuman, Sanjembam, Nambol, Oinamgi, Thambal, Mari College, Poijing, Maibam Lokpaching, Koina Chaluraga Amuk, Imphal Tamna Thoraki. Minister Bishwajit na cycle thoriba miyam amadi fisabi singbu pukning thogatuna lamdam asida leiriba fisabi singbu pukning thogat piu haina lamdam asida leiriba miyam gi pukning chingchim kibaga loinana miyam da kanarabo wafam kaya phungdokhi. Manipur Langak na thajaba piduna Lamfel supermarket ta maug ichilinaw sing na famnanaba permanent market set sananabagi damak wari saba loikraba matungda makha taba thabak paikhalak asi laibak thibani maram asina ngasi paliba Langak na athuba matamda thabakta onthok piduna mau ichilinaw sing na mayok nariba awaba si athuba matamda kokhan biu haina mau Imphal coordination committee gi convener thangjam josikantana ngasi akham lampak laiba sagolbon Youth Development Association SYDA gi office da pangthokiba paugi mifam amada phongdokre. Matam amada akhoi unadana adagi tam kara akhoi wari sanadana adagi ngasigi honorable akhoi CM masamuksu akhoi tam kara thona wari sanadana akhoi moina PDA da sinabidana akhoi market sigi matang da mafam jaw market ama thamnabagi damakta akhoi je temporary market na sida saba adagi magi market na si saba adana mafam manium thokdana PDA की थादा दना PDA का तौदन लमजी यंग मिनगरे अदगी लमफेन सुपरमार्केट सिदा प्रमिनेंट ओइना सानबा हायदना गवर्नमेंट ना कोई DC यावदना बुत सर्वे तौग्रे अदुगो मसी अखोई गवर्नमेंट की माइकैदि आदुरा अखोई लाइबक थिबा हायतारे मसी अथुबद थबक ओइना ऑनथोक पिरक्तबदुना मरम ओइरकांदा अखोई माउगी प्रजा इमाइबल सिंजे मफम मफमदा ओइना पोतसे योनबगी सुम सिलकप मतमसिदा खुदोंग चादब मयाम मायोंगनरकपा सिगुम मयामसे मणिपुर गवर्नमेंट ना अथु मतमदा येंबिरकांदा चपचाबा मागी माउ मार्केट सिगी चपचाबा मफम म थंबिनबोइदमता हारिबा माउ मार्केट कोर्डिनेशन माइकैदगी मसिमा अपिल मयाम अखोई हंजन हंजनसु थमे अदुबु यारगदि मसि अथुबुदा गवर्नमेंट रेस्पॉन्स मुदुं पिबिरंगनबाना अखोई माइकैदि अमुकान निसिंजरी Paumi singa unaba aduda sarugya kiba SYDA gi joint secretary Arambam anauna phongdorakpada Mau Imphal coordination committee amasung Sagolban Youth Development Association anina sinduna hayeng ayuk pung manga dagi SYDA club mamangda Mau kaithel famlagani lamdamasiki miyamna Mau market asida lakpiduna har yaudaba henjang na fising lebiu haiki Nagaland leriba akhoi gi Nagaland angami hariba jati sing asina akhoi gi lejariba mau chinau sing asibu khaman bagi khudong cha pirakta amadi laik lai su tamba khudimakta ayet pasu pibirakpa simpuna makse akhoi na nungai tabadagi akhoi su khabar kagasta kaido newspaper da parobdagi thengajarakpadagi hariba pose adudi akhoi gi Sagoman Youth Development Association akhoi gi Sagoman Prajada su khaman bai aidana haiba wakalona sida akhoi ngasi gi pose pangthok sabane akhoi gi maibel sing asina yoliba akhoi henjang napi sing asi leiraga mahau tangbiu loinana organic oiraba pot har yaudaba masagi kusiemna hona jaraga adungulaba plantation toroba manama singa si sabiu mahau tangbiu haibase saida club tagi nuna ningsing jare Nehru Yuba Kendra Sangathan Bisnupurna Sinduna Thakaya Masathagadaba induction training of National Youth Volunteer 2019 ngasi Mantripukida Hudokre Sahi Khutingi Ministry of Youth Affairs ki makhada pangthokpa training asida Ukrul Senapati amadi Bisnupur district singdagi miyoi nifuromna sarugyari training adu Manipur gi Kachin Koya sun bathungna sakhwat thaurang nupi singbu mapangal kakhan hanba crime amadi social issue kaya miyamda khanghanaba pandamda training asi pangthokpani haina Nehru Yuba Kendragi district youth coordinator Dr. Salam Dhanana phongdokhi Lebaki damakta samaj damakta khongangi damakta aduma thabak taunabagi ngasi motivational session oina mitra marasi makan tongan ba we training kaya bijagani akoi group discussion exposure trip study trip resource mapping disasters management aduga akoi women empowerment aduga hojik samaj thoiba tongan crime na singbagi matang hitambi takpiraga moina hairiba messaging ji puduna aduga puraga akoi gi khungang jingda maimana piriba mapam sida work toduna aduga lebaki samaj sokana ba tongna ba dung yamna maroiba youth khangalaba youth group amani
Ngarang numidang wairam pung mangarom taba duaida More College manakta leiriba El Yauzang village da ID manba vom ama khuna sigi waiting set ki maning thangba nakanda leire haina pau phangbadagi khudakta mafam aduda More Police Commando nimphum de suba Assam Rifles ki kangbu sing sangsinduna yengsinke adubu numidang gi matam oibana karamba posak oibano haibadu khangba ngamdabana mafam adubu ahing supa ngak senduna thamke tungda ngasi ayuk Imphal dagi Manipur Police ki bomb expert team amana mafam aduda laktuna yengsinbada refrigerator gi Yadaba motor ama oiramki. Ngasinung tilpung anirom tabang matamda Myanmar Authority gi tamu immigration official team amana Myanmar gi zelda chahi aniga tha ahum lom lairakhiba More ward number 5 tagi MD Abdul Malik chahi kunganithoi apukpa Abu Bakar Myanmar Authority na More gi Iron Bridge manakta laiba Myanmar gi immigration office ta More police ta kushinakre. Ngarang akak naba pau ama fangbadagi Imphal East Commando amadi taramanga suba Assam Rifles ki apunba kangbu amana KCP People's War Group ki miui ama Imphal East ki yumnam palaudagi faraba miui adugi mamingna Soinam Malemngan ba maitei atopa mingna Lover Kawi sahi kuntra ga taret sure mahag yumnam palau maning laikai dagi laikhidraba SI magi machanupani makhataba wahangpang chathanaba Sagolmang Police Station da sinakre hairi Hauzik pau gi merektan aten bebrek amatanggal laujari. Welcome to Times of Manipur. This is Savitriya Chongrang giving you news in Hana na fanglamba kang lafut ki product sing gi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingma sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla Ningol Singi akanaba kumai Ningol Chako buna lakpada Damabati Emporium na October kuntra fawba chada kuntra discount pizari. Akak naba matam khaktamak pizaba discount ni Ningol Singi makhal kayagi fige wangkai fee, rani fee, blouse, tops fee fanek na chingba makhal suna fangbiragani. Ngasi maglengsen biraksi Damabati Emporium Gari Makhalekai near Pakang Baford. Contact number 7085-186-485 natraga 7005-946-596. Break matungda makhataba pau pizari National Disaster Response Force NDRF amasung the League of Kello Patriots Club ka khusam naduna nongmagi oba community awareness program amanga se wangkhai ningthempu ki mapalda pangthokre awareness program asida laikai ki miam amasung Royal Academy of Science ki mahiro kyana sarugya ke tharomasi ga mari lainana NDRF ki Inspector Johnson na fongdorapada community awareness program asina miam da khusem na thokanba amanga ta singdagi karam na ngak thokani amadi karam ba section thorang sing lokhat kani haibu sing asida lecture amasung demonstration tawduna miyam da khanghanabagi khudong chaba pibani haiki lectures and demonstration regarding CPR as well, and after that we'll be demonstrating on how to make improvised stretchers because every household doesn't have stretcher, as well as how to make floating devices, improvised floating devices, and lastly we'll be demonstrating on how to rescue during flood as well as if there is any drowning cases on how to rescue those drowned victims. Thengnagaduriba singma khudung thiba mayam ama to ngarang nahan da su semgi kenoda singtab da tawdu adu su program si lepti lepurabani adu yaithorakpani ngasi si admai tawna dum khudung thiba ji Manipur si yam toina tholakpa haitare ko singma mayam si dagi koi khara dor su chhatra sing aduga laikai si alaman jing maroina chhatra naro kitang khangona baina koi ngasi gi NDR program koi moi program executive committee ki kangbu mungbai moi myam ko samnarga pangthok chabani
Manipur State Women's Development Corporation Limited Imphal na sinduna sahi khudingi pangthokpa tha taruki vocational training program da pass toraba trainee Maudra da sewing machine amasung fisha coal sing yanthokpagi thorama ngasi sagolban tera laukrapam laikai da leiba nainasang community hall da pangthokre thoramasiga mari lainana Manipur Handloom and Handicraft Development Corporation Limited ki chairman S Rajen Singh na hai अखोगी इरमदम असी इसा इसा की रिसोर्स लेजदबा भारत सरकार की मपाल तांगदुना हिंगलिबा लेबाक अमनी अदुमकपु अखोगी लमदम असिदगी पुथोक चबंगंबा फिसा लोनसा के पोलम सिंह पुथोक्तुना लमदम असिगी इनकम हेंगत हंसी हाइखे नवंबर थादा अखोई मेनिटेस की प्रोग्राम तौरनी अदुगुंबा प्रोग्राम तौबदुदैदा तसेंग न फी सागदोबा सरकार दगी कोल लौरगा सेलून बिगी पैसा हुन्ननब होनबद योंथोखिदौब नुपी नतब तसेंग मसाना फी साजगदौब अदुगुंब नुपी सिंगो मधु अखोई खंगलगा अखोई सेलेक्शन तौरकांदा अखोई अदुगुंब हंदकी नवंबर की थादा होगदौरिबा मेनिटेक्स की प्रोग्राम सिंग अखोई की चलिसी सिंगी अखोई कोनजेनगनी ngasi ayuk pung 4 makhai rom taba matamda Thobal Police Station gi manung chanba Babu Bazar da hangba BDF post ki kanguna mioi ama win churu packet lising kungani thoi hanbaka konana fare hari faraba mioi adu Thobal Moijing Mina Bazar dagi MD Hasim chahi nimfugatret apok pal laikhidraba MD Phajuma kawi phagalaba polam sing adu loinana Thobal Police ta sidekre hari Naga Santigi Wari Warusin Puragna Naba Bharat Langak Amadi NSN IM Anirgi Marakta Bharat Sarkar Anigi Marakta Ngasi New Delhi da Wari Sanarigai Charakta NSN K Amadi Assam Rifles Anigi Marakta Akan Bamong da Kut Thongna Kre Pau Asin Hai Kut Thongna Bagi Thogdok Adu Ngasi Ayupung Anirom Taba Matamda Nagaland gi Nonglak District ki Manung Chanba International Trade Center Manakta Thokibani Thogdok Adu da Lalhoba Ama Sibaga Loinana Kulai Kyasu Fangle Hairi Kanglei Indigenous Martial Arts and Cultural Society ki marks na sinduna numini chumna chathagadaba for International School Thangta Group Competition 2019 ngasi Khumal Lampak Sports Complex da leiba multipurpose hall da hodokre hodokpagi tharam aduda athoiba mithunglen oikiba ningthau lesemba sana zawbana Manipur asi puwari dagi hauna ningtambal lamdam ama oiduna horakpani masi ekhuigi ipa ipu singna sijinaramba thangta gi kanglon kaya asina lamdam asibu yeknabagi makuttagi ngaktuna thambirambani haike markna makha tarduna school gi satra singda thangta asi hahenba tangai fade maramdi thangta hairaba matamda mareibaku nungsiba amadi tingjang kaijang daba masama ufoba khunai ama ohelakpada chauna mateng pangani haina haike amadi mareibaku masak munna khangbiba mioi singtana thallaba mirol amada aikhoigi samas asi sinaningi haina phongdokhi ningthau lisemba sana zawbana thorom aduda thangta chawkhatnabagi damak November 15 asi thangta ge numitni haina lauthokhi Thangtagi tamme school singda khai haidana aduga tapi tamina ba oja sing thapte haiba oja sing si leite haiba sing ma sa haiba sa tamda suke mate ngaite aduna masi ai magi dagi su ai amutang kimas ki sing daw sing aduga masida chendi chongwe ba thangtagi oja sing mayam kulaba kunsalaga aikoi leide ba lenga sida अगर आर्ट एंड कल्चर स्पोर्ट्स ता सिंगदा थादैबा पैसासी हेगनफम थोइ मसी थादनि बसफम सिंगि सरुक मंगा तरु हेगनफम थोइ आई वाखलदा मसी कोई तक्सन मिनसी अदगी स्कूल सिंगदा थांग तागी ओजा थादबा मसी करिगिनो थाबम थोक्तबरा हाइबनि सिंगबसे कोई तक्सन मम थोइ आई मागी देगी सुबदु बाम थाजगे ngasi Haigruzam Maning Laikai da Haigruzam Maning Laikai Part 1 Women Welfare Association Haigruzam Maning Laikai Nupa Nupi Lup Apunba Development Committee amasung Haigruzam Apunba Mairapai Lup na kusam naduna nisagi mayokta sathakiba khongjang da fagalaba yungo sing mai thaduna thugai duna manghankre yu mai thaba tu da sarugya khiba Haigruzam Maning Laikai Part 1 Women Welfare Association gi secretary NG Pramodini na Maruti Ven amana yungo sing puraklaga khul sidai hek
thare haiba akaknaba paw ama phangbadagi kupna senaduna lakhi ngasisu akaknaba paw ama phangbadagi ngaiduna leiringai van aduna haigujam mayai laikai dagi longjam nandavi chahi humpuga mathoi apokpa laikhidraba tomalgi ingkholdagi tholakhi khudakta miyam changduna yengluba matamda yungou liter chatret rom bora tareta haplaga lairamba thengnabadagi fagatki faraba using mai thaduna manghalaga nandavina nambol plista sinakre hairi adun Manipur da lairiba adigi khoigi khungang lekai is da lairiba sinazu government na ju hujikti nisagi damakta yamna yu phadana sarkar hana gi gadi manaraktre hana di pharaga ju yu singje lahogdana adigi thadoi hujikti mimangda yu singje loi thadana khotana guli khangde ama khangde tawdana yamna tawba khongjang ji da khoi ju sogat paga loina na ngasi gi khongjang ase khoina changjan japani ha ngasi rungtil pung ahum rom taba matamda Imphal East District Police ke kangbuna miyoi ama masagi mayumdagi yungau liter chaniga konana fare farba miyoi adu kongpal kongkham laikai dagi khatri mayum rocky chahi kungamapan apokpal laikhidraba rajen kawi hairi Ahanba Kha Manipur College Food Festival ngachi Kaksing District ki Kaksing Wairi Panjau Palum da laiba Kha Manipur College ta hogdokre Bachelor of Vocational Food Processing and Engineering Kha Manipur College Kakching na sinduna tha asigi kunga taruk fauba numit humni chupna chathagadaba festival hogdokpagi thorom aduda Y Susandra MLA Kaksing Assembly Constituency na athoiba mithunglen Naurem Sanjay Kumar Chairperson Kaksing Municipal Council na akhanaba mithunglen amasung Pukhrambam Raghu retired Principal Kha Manipur College Kaksing na thoromapu oina sarugyaki M Tonjau Senior Food Technologies na aikhoina chinjakaram na ligani chinjak libida haksang da sokningai oiba chemical kya sijunadna mioi bagi haksang da sokhalakpa yaba kya gi matang da wangangkhe Malem gi mafam ataida pangthoknabugum Thoubal District tasu kungani pansuba World Mental Health Day palan thoram ngasi District Mental Health Program District Health Society Thoubal sinduna Thoubal wang matabada laiba Waikhomani Girls College ta pangthokre Mental Health Promotion and Suicide Prevention haiba hiramda pangthokiba palan thoram aduda DC Thoubal N Bandana Devi CMO Thoubal Dr N Jentakumar District Hospital Thoubal gi Superintendent Dr CS Memcha amadi Waikhomani Girls College ke Principal Okram Ibeton Devina mathang sitna athoiba mithunglen thoramapu amadi akhanaba mithunglen sing oina sarugyakhi Athoiba mithunglen gi warolda DC Bandana na hai hausikki chawkhatlaba matam adu sida nupa amadi nupi gi khenaba wakhal thadokpa matam oire chawkhatpa iramdam ama ohenbada nupa amadi nupi animaki thodang lei haikhi DC Wave Manipur na puthokpa anthology gi wari machagi lairik pi with saina mingthonba lairik amangasi Thoubal awang laikai da leiba Manipur gi saknai rabi nupi aibi Y Indira gi yumda hongnabi matung ina phongkhre lairik phongbu gi thorom adu da Sahitya Academy Awardee Dr Jodhchandra Sanasamna athoiba mithunglen C Waves Manipur gi President Salam Tomba Singna thoromapu aduga Manipur University gi thabakta gi potharaba librarian Dr Thaunaujam Khomdon Singh amasung Huen Lanpau Pause gi Kalamnis Saubam Tomba Singna akhanaba mithunglen sing oina sarugyakhi ngasi Jiribam District ki oina Zonal Education Office Science Unit Jiribam na shinduna nongbugi oiba science exhibition ama Jiribam Higher Secondary School gi auditorium hall da pangthokre Science and Technology for Sustainable Development haiba theme asida pangthokiba science exhibition asida Boro Brekra Higher Secondary School Jiribam Higher Secondary School amadi Lalpani Government High School gi Mahairoi Singh sarugyake ngasigi thormaduda chemical air purifier hydraulic bridge smart dustbin road mat or plastic waste use of plastic waste for production fuel integrated pest management system amadi socio-economic impacts of composite plant on rural livelihood haiba presentation kaya tongan ba school gi Mahairoi Singh na utke tungda makok mathang taraba singda mana mathum singsu yanthokhi Harauro Gram Panchayat ki anirak suba akhanaba Gram Sabha mifam ngasi yumnam khunogi lining thau puthiba sanglenda pangthokre thoromaduda sarugyakhiba khundrak pamgi GP member TS Angobina pangthokliba Gram Sabha mifam asida lainga ki tongan ba loisang singi official kaya laktuna miyamda laingak na paikhaliba sakhot tharangi thabak kaya khanghanbiba asi laingak na khungung asigu miyam asibu nungsibibne haina mayek sengna takle haikhi की
tang tarang ithoi sida lakpiraga akhoi khanna nainabada mari chumna tana minaraga ka tharaga pahona go hona se haba wafam se aha hamjege akhoi industry da salaga tanaraga wing ka adum saba jangani aduna thoidokna masi di chingna ngai laite adu kuiding maku matam puna makta panchayat asigi sakhat thorang kuiding makta saru yaminasi loinana nungsi sanana sakhat lambida sangminasi Thawbal Municipal Council na leptana chatharakpa lunan bagi khong thangda ngasisu Ward number 10 Nonggang khong dagi Sangamdabi Community Hall da Ward number 11 ki oina Thawbal Ningombam Utha Community Hall da amadi Ward number 13 ki oina Thawbal Sabal Tongba Community Hall da tongan na pangthokre ngasi nungthil phongna khiba pause singda kari kari maru eba pau yor bagi habdu mem purna miyeng taminasi Kanglai Paki Maira, Kaitel Fambi Ima Singna Manipur gi apunba saktam kaibi yaroi haina khongjang changsinkre. Iraicha khudingmakna Manipur kanna bohanarasi Sunil Karam. New Delhi da Asian IM amadi Bharat Sarkar anigi marakta wari sana bahokre. Manipur gi apunba saktam kaihandanaba Speaker Y Khemchana Prime Minister Narendra Modi da aiba cherol bisinkre. Chahi ahumgi manungda National Sports University sabagi thabak loisilagani NBCC. Pauzel Kwairaman Kaitel Fambi Singna Manipur gi saktam kaibi yaroi haiduna khongcha chatkre. Memorandum bisinkre. Manipur gi integrity kaibagi wafam yauraklabadi amawwana tumina leithokloi Kunjarani. Minister Jayanta Kumar na lafoi gi mela hodokre. Sarkar gi thawong asina integrity gi matang lakpada thawai yaudi takuni Dr. M Nara Kangla Pau Kwairaman Kaitel Ima Singna kholau sing lauduna khongcha chatkre. Apunbagi saktam kaibi yaroi haibasi kokomi amadi miyam gi chepa firepni Sunil. Maharashtra amadi Haryana gi mekhal gi bot masing thikre. Maharashtra da BJP amadi Siva Sena Sakti Paibagi Thazaba Lady. Manipur gi territorial boundary amadi lengak pathap kaibi yaroi bijay. Lois Lepada Marui Bapau Mukahna Pizari. Nagagi Wathoki Warushin Ama Athubada Purakna Naba NASN IM Amadi Center Anirangasi New Delhi da Warisana Kre. Nagagi Warushin Purakpada Manipur Kahan Bagyaroi Haiduna Kaitel Pambi Ima Evil Singna Wakat Khongset Chatkre. Kokomina Hayeng Numidang Pung Taret Tagi Lamdam Asida Park Sana Miyamna Section Maira Khong Chetchapiu Amadi Kholau Sing Laubiu Haina Lauthokre. Drafting Committee gi ahumlak suba mifam pangthokre tha asigi kunga tarukta Delhi da chatuna center gi luchingba unaduna memorandum pisiluna ba lemnakre. Amadi anirak suba state level banana festival 2019 ngasi Longwai common ground da MP Dr. R.K. Ranjan na hodokre. Ngasigi oina dei Manipuri pau matang sida loijare miyeng tabiru punamapu ARUNBALA amukahna khurumjari.